Directorate of Language Planning and Implementation amadi Manipur lengan athuba matamda Manipuri londa dictionary encyclopedia amadi atai subject standard glossary sing ngamliba makai sem saduna thamna Hotnagadabani haina Manipur Students Federation MSF ki maikei digi taksilakli Kwakaitel Thonongjum Laikai da leiba Mahiriluba singi office ngasi pangthokpa pawgi mipamada MSF ki president Hizam Rosen phongdokibada Ministry of Education SM ki ba Bharatiya Vasa Samiti Committee amadi UGC na sinduna Schedule Loan Singi Samiti Semduna NFP Lisingani Kungi Pandam Pangnaba Tabak Leptana Satarakli Masigi Manungda Lisingani Kunmagi January Tankun Mathoi amadi Kunitoida Manipuri Vasa Samiti na sinduna Manipur University da undergraduate course singi textbook sing Manipuri Londa Itona ba Aiba singi workshop ama pangthokpa leikhrei Samiti asigi makhada Manipur University na Nodal University oibaga loinena Manipur University of Culture, Manipur Technical University, GMU Amadi, Central Agricultural University na Manipuri Londa undergraduate Larik oina tamnaba ithoknaba thorang paikhaikre haiki mana hai malemgi sakolaba furukya na mama londa mahi machine tamduna awangwa thak yongnaraba matamasida lamdamasida di Manipuri Londa wahi leiramde haiduna anuba wahi kya semjili natragana lonan kya pusilli Manipuri Longi wahi pukai Hena Southona Bugi Tabak Asi, Directorate of Language Planning and Implementation Amadi, Manipur Lengana Atubumatamda, Longai Dictionary, Lonhorol Encyclopedia Amadi, Subject Oina Standard Glossary, Namtokuna Tamaguda Banipondoki. Manipur Lona si Yamna Inakunba, Lona Mani Amadi, Nipan Suba Sidula Saliba, Lona Sigi, Tamliba, course Kudimaki, Lyric Habadi, Tengbang Lyric, Reference Book, Amadi, Tamna Lyric. Textbook sing amadi competitive exam gi like sing amadi tongan tongan study material sing asi Manipuri londa hantokla kanda akoi mahi masing tamhangadabani haibasi NEP na amadi Director of Language Planning and Implementation na tawdabagi mamiduni tasengna mahiroi sing da phangliba like sing asisu koi loan asibu nungsijaba loan gi damakta kathokla gi leibo ja sing sina textbook sing reference book sing tongan ma competitive exam gi like sing asi Makoigi pocket money dagi puthoka na kunai sigi yenga kanda chatra miyamna phangalibani subject khudimaki standard oiba glossary ama khoi thamnabasu honagadawni chawkhatkraba laibak sing koi hangkana yengba yai masa masa gi furup tamahi masing tamlaga thaleba kanaba yawkhrabani adubo khoi gi loaning asi namsillaga tongan tongan authority sing namadi loan mu senabiri ba department sing nang asi di loan asi nathairaga thamlaga miron sing asi bo akoi pusalaga khoi gi loan gumna season basi Kudakta lepakanda koi loan asibu safanaba athu matamda honagadong